Bauche de Yumpam Oibamaroiba Pau Karab de Dojari. Anirok Suba Oina Ngasisu Argi Transit came the bomb Langsinllamle. Prepak Prona Zatigabani claim Tauracre. Tasiki Taragin Bidang the Masakang the Basing the Minutong Banata Lipa Assam Rifles ki Transit came the bomb Langsinduna Pokayan Bada Assam Rifles ki person Amasokiba Adugitunda. Ngasiyu came a sikin of Poktamba main gate Banakta Chinese granted Langsinllamle. Bomb Adu Pokai who the Badagi Mioi Amata Asokaban Yaukitre. Bomb Adu Pokai Yabagi people the Latin Badagi Kudakta bomb expert team Black to the Sil Tourkpa Thamkhre. Mapamaduda Assam Rifles Amadi Impal West Police Game Kokongba officials in Black to the Yangshin Giba Loinana. Taudokasi Matan the case Amalokre. Amaram the bomb Langsinllam Kiba Adu Prepak Pro Nasatagibani I claim Tauracre. Assam government Karisu Nasung Bidre Kundal. All Assam Manipuri Youth Association ki Chief Advisor Katri Mayum Kundalna Aikre. Assam ki Manipuri Singi Malay Baklep Sana Ballo Pasina. Lising Amagasam Umpogama Pantaki Sadar Klipa Political Autonomy ki Kongsangda. Darna Rally Kaya Pangtok Rabaso Assam government Kaisu Nasung Bidre. Barak Belly Amasung Brahmaputra Belly the Ladybug Manipuri Sing Yalongi Wargasu Tangneripa Asoba Props in the Tuad Bibadanatana. Assam Sarkar so Asagi Manipuri Singi Akongoi Navire. Wapamasi si press club the Pangtokpa Paugi Mipam the Magna Pangtokibane. Assam the Ladybug Miui Lak Tarklom Asi Ngasiti Kankul Murkibaya Takta Laire Aike. Umanglai Harau Bagi Torum the Tabal Song by Yaroi Ukal. Umanglai Kanba Apun Balup Ukangi Mutum Manitona Aikre. Housing Manipurgi Mapam I am Badung Manglai Singe Arau Matoi Kabagi Torum the Tabal Song Bagi Torum Pangtok Yaroi. Wapamasi Ukalgi Sanglin the Pamising Unabada Manitona Pangtokibane. Manitona Makatara dun Housing Lamda Masida COVID-19 licet populate COVID-19 licet Light Ribbon Lai Arau Taban Chong Badi Lai Arau Bating Bapigane Lai Harau the Miam SOP Ngakton Lai Arau Bagi Torum Pangtopio. Pamising Unabada social media the Barrel Wakiba Ipodo Group Lai Arau Gimatang the Sengdok Laduna Ibodo Group Lai Arau Bagi Secretary Lai Sang Tem Jukentrona Pangtokibada Pangtokiba Taurumadut Lai Tina Dagi Satar Patoramne. Masih Lothok Naba Akang Ai Waza Ahlaman Kaya Tanaba the Taudogasi like Lichani, Migi Lechanate. Andro Kulgi Lai Harau the Mitop Chang Baya Tabagum, Kau Group Kungi Oinasu, Lailam Tokba, Amadilosan Bagi Torum the Mitop Changba, Ating Batamlagani Ike. Maharashtra the Mipaiba poknare. Maharashtra Tongan Tongan Ba City Tarit Lum the COVID-19 positive case Nongmeina Hangalaktuna Mipaiba poknare. Masina Marum Orga State Sarkana Midang Pung Taritaki Nongalakpagi, Pung Taruk Pauba Night Curfew Thamkhre. Yum Ama Meina Tumna Chakkhre Fadok Atu the Palag Yankirungi Potsai Yaukre. Nambol Kendragi Manung Chandalimba, Wang Kuman Melekaita Narang Noya Pung Baro Kara Helakpada, Tokpa Libak Tiba Fadok Patalekai Asidaleba, Nagum Tumba Sahi Yankataret Apopalakitraba, Ibosobagi Semi Pakagi Jum Meina Tumna Chakkhre. Libak Tiba Meina Tumna Sakiba Fadok Adu the Imung Aduki mobile phone manga. Table Chowkri, sofa, wooden almirah, Amazon press washing machine. LED TV P-roll Kolik Masa Singilarik Amadi Marweba documents in Jauna Jongi Jumtak Kupa U Amadi GI sheet Jauna Punalak Yankerunki Pochai Kudimak Amata Sitana Meina Tumna Chakkhre Takre. Pochai Sing Adugi Matata Nangum Tombagi Loinabi Nupimacha Sahi Yankai Manga Hausikna Family Welfare Department Senior Female Health Worker when the Tabaktori B Asigi Haukiba Sahigi January Tada Yuko Bank Besnapodaki loan in a loba Senpam Lupa Lak Tara Market Hataruki Talaf Amade GPF Lokto Padangariba Senpam Lupa Lak Taret Machanupi Ani Subiki UG Sigi Makada Isan Udogi Scholarship Pangbaki Lupa Lak Ambakalising Marfo Aduga Tombana Pakang Balai Committee Treasure when a committee Tamba Senpam Kara Machanupi Ahum Amasung Nupimasa Lake Lai Kuzi Pundal Palak ni Panrong Sarap Meina Tumna Madugi Matakta Machanupi Ahal Laglibata Asike Konituit Luhongbage Aunpot Loiredana Opo Kangtol Pirol Kudimaksu Meina Tumna Adu the Yauki Hire Maijakba do electric short class with the Orambay Hire Yum Maijakpa Fadok to the Lima Pokpam Jila Parisat member LG10 Iso Gram Pansaki Pradhan W. Dapan Amade Club Ki Music Sulakton Yangshin Kibaga Loinana Noaita Pangdok Nake Awa the Saruyakiba United Youth Club Wang Kuman Melekaye Secretary Rajas Jimnan Pangdokibada Narang Pung Baro Kara Hilak Pada Meina Sakle Kangnarak Padage Laikai Music Chentong Narakun Mai Kanaba Honake
Ikang tha oibana arapa mafam singdagi ising honduna haijenke loinara fire service ki phone toll free number da phone tawduna kauna bo hona pada chattabana maram oiraga Imphal police headquarter gi khudakta paupin raga bisnopur gi fire service lab ko matam dadi pung anirom hena kanaraba maramna pochai sing adu kanbang amawdabani aire atopa pau amadana Nongmeina Panduna Siba miga drugna hatpana masing hele Manipur khunai asida nisan laijuraba mi ki masing nongmanoma gi engalakle naha oiriba inkhalakliba naha ke drug sinabadagi laisuruktuna sikiba mi gi masing thingamdana laikre drug sinaduna siba mi gi mising Nongmeina Panduna Siba mi gi masing dagi hele ainaribane drug to laisuraba mi ka lairakba asida thokaningda pathok pathok kya amasu thokle drug to laisuraba mi amana afafatagi wakal makoida leite makhoi gi drug lainaba paisa aduda lairaga loire makhoi gi drug lainaba paisa aduda lairaga loire laita laidragana huran chinthi gi thabak romda lage drug po samasidagi maru phangna makhanda bagidabak Manipur lega kan khonargil pa asi yamna thakaningai ne Thawbal police team amana handak the brown sugar heroin sungpam yamna ai singna thugai bak namkiba ase police ki yamna chawba mai pakpani aina logane makhoi da Manipur lega na police sing ki mathau ningthina tawriba police person sing ma sakhang bi baga loinana sel gi mana piduna puning thagut kani abc tabada Manipur lega pothakata badingam loi drug thingba abc da Manipur police ki thawdang yamna chawe marwaina drug si more rom tagi putorok chang yamna wangna le More line asida leiriba police station singna mathau ningthin tawba change police na su sakmai yengdana patrabani sagi polam sing karbar tawriba mioi sing lemna amata tharoi dabane yamna luriba wafam amana nisagi polam karbar tawba asida lebaki angamba achau asak hek senaramba thengnai makhoi miyam gi khandaba masatagi khanba mai kamani haine lawe makhoi bo pharaba matamda tumina khak laisel loidabane chauna drug ki karbar tawriba sing pharaga miyam khangna dandi pirabadi drug tagi laichuraba mioi kya gi pansi kanbangam gane Nakalambarumda Saji Asemba Jolamba Nupi ama Phare Ngasi Lampel Police Station ki manung chana Lampel Supermarket ta Asemba Saji ki Sadong Phongno Jolamba Nupi ama Joint Coordinating Committee on Wildlife and Biodiversity JCCWB Manipur amadi Yaning Animal Foundation ki executive member KSS Johnson amadi Alex na lusing team amad iroi chemba forest ki officer amadi Lampel Police na person singa Loinana Sangsin to the Yaglupada Saji Jolamba Nupi ama Phare aire Paraba Nupi asigi maming Thari Mui Markawi Sosanpurgi Singda Forest Manaktagine Mangondagi Saji Asemba Sadong KG 3.50 Pagat Pangam K Paraba Matungda Central Forest Division the case ama register down Kasinakre Maral Leram Labadi Wildlife Protection Act 1970 Matungina Maral Pangba Yana Lere aire Nupi asida Makatara Wang Pong Satabada Sosanpurgi Market sing dalam lagi sagi sadok marang kaina adumok pangbana Sosanpur dagi sadong sing adu purak laga impal ge market ta ijona ba purak pani aire baraga sida kosem gi siar me nam haki Machanupi Yaona Mioi nifuga mapan Lanna thbk hapsin khibagi Wathok Leiringei da anoba post kun mathoi Lounaba advisor torok pada angap Oina re Manipur sarkar gi DV na thokbo order amagi matungina recruitment process tawdana ba notice thokhiba Leiringei Loinana Council of Higher Secondary Education Manipur Kosem gi chairman hamatam khara ki mamangda Niam Lanna Mahaki Machanupi Yaona Mioi nifuga mapan thbk absent khibagi Wathok Leiringei sarkar sidat nauna Kosem da tongan post kun mathoi Lounaba notice thorak pada angak Oina re Pause asida phangba paugi matung inadi Kosem da hojik apunba staff chamba gum poga daruk leire staff masik hena leibadagi staff ayambadi masagi tawgada mathau pangthokpa phangdana hojik leibana ayamba oire Amarom da Board of Secondary Education Manipur Bosem gi oinadi hojik staff marfuga nipan khak tamak leiduna chap chap pangthok pamthok pathabak sing adu staff sing asina pangthokle Bosem dagi Kosem na staff masing hendul leiringi asida kari gi damak anuba post kun mathoi absent gadori pano abasi praja section kya dagi press ta phangdong naragle Nauna thbk hapnabagi damak pauche da advertise tawduna Kaukiba Kosem gi post kun mathoi adude assistant programmer ama LDA manga data assistant ani driver ama amade grade 4 12 ne Haujiki oinadi Kosem da programmer ani leibada yaraba asidani par leire aduga amuksu amalona pathorang tawre Pawasina hai council gi oina leiriba staff chamba gumpu daruk asi talapina bagi damak tha amada lupa lakh khomphom doi chating tawe sahi amada mahiro lising kunthama thoiram tamak parkha piba asida kari gi damakta staff masik hena loksin gadori bano oiriba piba masida nawla loksin gadori ba staff singa si kadai dagi lakpa senpham nama khoi gi talap pi gadori bano Haujikti council gi thabak ambasu computerized tawdna staff masing handabagi mathau tarabane Council da mahiroi masing jamna engkalakpa nadragna parkha masing hena tawbagi wafam amata leite aduga staff masing di aduki matik hena leire sahi amada exam ama pangtok pada Bosem da staff marfuga nipan ikong komna thabak tawba ngame
aduga kosemdana stop chama gum potaruk leiriba asigi matakta anoba kunmathoi amuk launarba advertise tawriba asi council asi MSRTC onthokna thorang tawrabra aina so hangnaragle panbaja badi haukiba matam kharagi mamangda naronda advertise tawbagi marumda council na Mioi nifuga mapan rop naronda thabak hapsin khibagi matangda handak bangthokiba assembly mifamda pothoktuna khana khrabane loinana inquiry tawna bakhan khrabas lai khrabane masigi matakta wathok asigi matangda hauzik Manipur State Vigilance Commission case ama register tawduna hauzik yamna kanna thikatpagi thabak chatharibane atopa yamna ngakba pau amada pikhre nupimacha amaba sexual assault tawbagi maralda sahi marfu yelaba Matei mana court na Fadok pikhre tangna thokpa thodok amada Maharashtra da sahi marfu yelaba Matei manau anina sahi mari da ngari ba pikhre nupimacha amaba sexual assault tawrabagi damak special court amada sahi taragi Fadok pikhre thawdok ase kumjali sing ani taraga humdoi da thokiba thawdok ni thawdok thokpa numittagi case thengnar raba matong mathaki rai asi pokso court ki judge Rekha and Pandare na ngasi rai takibane thawdok asida victim ori bini pimasa asina police da biba statement ki matungina makhoi ge jungthang dariba magna ipu amadi event aina kauriba sahi marfu ga taret choraba hanuba asiga sahi marfu mathoi chorabi al oirabi ani asina haukiba kumjali sing ani taraga humdoi ki September mari da makhoi da Sannaba chatpada imungda pusinduna kihalaga phataba thabak sing asi chathakibani aike Nupimacha asina makhatana phongdokibada mahakna chenke tawbada anuba asina khutphakna thaduna kihanke aike adubo kona thangda mahaki bafi sing adu sesilaba matung mayumda chelakhi aike Nupimacha asigi apokpina phongdokibada numit adugi nubidangda tumlamdaida Nupimacha asina mangonda seiroitaba oirabadi wa ama haige haiduna tamlakpadagi mamana ayaba piraba matung wari asi lithorakibani aike Mama asina makhatana khudakta masagi masada check tawrubada private part asokpa thengnabaga loinana mapuroibada tamlaba matong police da case ama register tawgibani aike aribeta content singa sike baru iba pau khara asiba pau damjariba Manipur local news YouTube channel abde Facebook page asedagi yengbir bopna bopathaga chari channel asina domda kanarabadi subscribe to video basina subscribe to bir loinana like and share to basu kawi gunu pnampu amakhanna thaga chari